Loyalam E-PAO tabiriba khudingmakpu Hidram Susmitana Numidang E-PAO pizari. Ngasi ahing nongyadagi hayang Numidang wairam pung taruk fawa Manipur pumba ban lauthokrai. India ga tawnakiba major agreement ki mayokta aikhoi khongfam handana lepkadabani namfugi numit asi chatnaba yaroi haba demanda ngasi ahing nongyadagi hayang Numidang wairam pung taruk fawa Manipur ban thamkrai. Loan ading Krabalal Holop National Revolutionary Front Manipur NRFM na thadoropa cherol amana hari. Lob asina kauriba ban asigi manungda mai ising analayeng amadi media natana at irecha singna ban gi wahantok thugaibi ganu haire. Cherol asina makata raduna hai kumjali sing amaga chamapan nifumapan gi September kunmathoida Manipur gi ningthau Buddha Chandrana Manipur India da yawbagi ayache Silong da khutyek pikhi natraga lauki habagi wa yetnabagi mathok tadre. Ngasi Indiana aronba apongba lalong kaya tawduna aikhoi mi ama oina ubiraktaba ining tamna chatnabagi lambel fawa thambiraktaba asina maram oiraga kumjal lising amaga chamapan nifumapan gi September kunmathoida tawkiba merger agreement adu namfuda tawkibani habasi chama chumbani haibi khudamni. Amaronda Indiana awang nongpok thangbada thamleba mityeng asidi China kibagi mityeng asikhaktani kumja Lising amaga chamapan humpuni thoigi Indo China gi landa awang nongpok ki state sing Indiani haina khanba ngamkhidaba adunga sisu ahongba leitribani. India gi mipai thabaiba koktribana matam chupa China senaba haibasi Indian singi achobu mathawni maram aduna awang nongpok maikaida asida India gi frontline ama matam chupida aronba aphongba oina semgatle. Manipur su frontline asida yahale masi research and analysis wing pro gi khutni haire. Housing Manipur da khutne kilan ama thamjinduna awang nongpok ki kanglo pumbada Indiana ki handuna makhoi gi tawba ngambagi paujal piri. Masi democracy India gi lamchani haibadu takchari. Housing India da political party amatana lenga paiba ngamnadre. Masi India mache tarapagi layong thoraklabani haina cherol aduna makha tarakli. ZDU digi MLA manga gi mathakta tharakiba disqualification case ki hearing asi chathakrai. Janata Dal United ZDU digi MLA oina mai paklaba tungda BJP da join tawkhiba MLA manga gi mathakta tharakiba disqualification case ngasi Manipur Legislative Assembly gi Speaker Tribunal oina ahanba hearing chathakrai. Mathangi hearing chayol mari gi matungda chatharagani ngasi hearing chathagiba disqualification case ki MLA manga atudi Thangmaiban SA gi MLA Khumukcham Joy Kisan Tipaimok SA gi MLA Ngorsunung Sanate Juribam SA gi MLA MD Usabudin Wangkai SA gi MLA Thangsam Arun Kumar amadi Chuchampur SA gi MLA M Khauteni Hairibe MLA manga asina constitution gi wangmada party amadigi MLA oina mai paklaba tungda party amada chongsin khibagi damakta Manipur Pradesh Congress Committee gi Vice President Hareswar Goswamina ing lising aniga kunithoi gi October kunmari da Speaker Tribunal da disqualification gi petition ama file tawkhibani. Petition tharakpagi matung enang case asi ahanbu oina ngasi speaker na chair oiluna Speaker Tribunal da hearing tawkhibani. Hiramasigi matangda petitioner gi counselor oiba advocate Bhupendra Ningombamna Supreme Court ki ruling matung inadi disqualification case asi petition tawrapa numitagi horaga tha ahumgi manungda paikhat kadamani. Adubu Manipur gi ZDU gi MLA manga gi case asi matam thengnabasu thengna Speaker gi Tribunal da thabak lokhat pa horakpa asi taramna oi haina phongdawrakhi. Kuki militant chamapan changlapagi chingnaba mafam sing the security force sing na checksing tharang lokhatle haina security advisor Kuldip Singh ne phongdokrai. Manipur lenga ki security advisor Kuldip Singh na high kray hawkiba numit kharani gi mamangda khulai matik chana paiba ningthina train tawraba kuki militant chamapan lom tha asigi kunipan da changlakani haiba Manipur Police Department amadi intelligence ki report fangle oirakli ba mong asida State Home Department na ngarang Chief Secretary Dr. Vinit Joshi yauna Assam Rifles CRPF amadi police ki makok thongba officers sing yauna lanlong sindokna bagi mifam ama pangthokrai. Mifam asina kuki militant sing na changlakadaba makhoi gi laifam chathok chasin tawba sing yengsinaba security force sing na matik chaba khusu khulai pi duna kupna yengsinli hairi.
Wafam asi ngasi nungthil Chief Minister gi Secretariat ta pangthokpam pau gi mifam amada Security Advisor na paumi sing da phongdokhibani. Mahakna makha taraduna oirakliba fibam asida State Home Department na tongan ba lalongyat pa hore. Ching amasung tamgi lona ba mafam singda security force singna binocular piduna araba mafam dagi kuki militant changla pa yingsile. Regular combing operation lambi the check post police AR atai central forcing deploy tawre. Haukiba matam khara asida kuki gi bunker kaya thugai kre. Mapanchuwa Assam asum amasung kunithoi suba AR Jammu and Kashmir da posting pikre. Operation da kusu kulai kaya fagat palep tree makhata na hena kanba operation changsilagani haina phongdokhe. Mahakna makhata raduna kuki militant singna drone sizinnarakpada AR amasung CRPF da anti-drone piba leire. Militant singna kutlai saba mafamda changsinba amadi mafam khara khanglei. Sophisticated kulai sing mapandagi lakpa oishanu Manipur da saba natte haibaga loinana kuki militant sing na changlapa yengnaba lalongya thokpa hore haiki amaromda Myanmar amasung India gi lamgi kilometer ahumdagi manungda chatlamba Myanmar macha manga ama AR gi group na faraba matungda police ta senakre mangondagi mobile fava leki akupa haibe yadre drone bombing gi case NIA da sinare masi NIA ne hena fagani khanmadagi drone bombing gi case asi sinabani hill area da operation ta chathabada khudong sadaba lei hauji Manipur gi hauji oiriba fibam asida airport railway transportation da section naba high kre haukiba numit kharani gi mamang da sakhangdaba drone khara su jaming tawbada lei kre hauji drone paiba matamda district magistrate ki ayaba yaudrabadi yadre makhal kaya gi drone seasonable lay adubu anti-drone system su mathau tawre haina phongdokhi. Minister Susindro gi PA sakhangdaba singna kidnap tawkre. CAF and PD gi Minister Laisangthem Susindro gi PA ngasi Khurai Sajor Lekai da leiba Babu Hotel mayadagi masakhangdaba miyoi singna kidnap tawkre hairi. Pau asina hai ngasi ayuk pung nipan makhairom tarakpa adwaida Minister Laisangthem Susindro gi PA Sarangthem Somarendra chahi nifu humdoi apopa Sarangthem akoibi leifam Khurai Sajor Lekai chaithabi leirak mahak ki yumdagi lamlong romda haigalakpada Babu Hotel mapada hanadagi gypsy gari da ngaiduna leramba khutlai paiba miyoi sing aduna Sarangthem Somarendra na thorapa gari adu khamlaga matungda faraga pukhibani hari haujimaki oina mahak karigidamak kanana fabano haiba khangba ngamdri hari. Manipurdagi AR pumlo lothok trabadi lebak miyang loinana India lenga ki mathakta akanba warep lauragani haina kokomina phongdokre. Manipur gi lemaidagi Assam Rifles pumlo lothok trabadi Manipur da thoklebe irang asi center lengakna atamna na chathanba irang ni haibasi kokomi amati lebak miyamna loduna India lenga ki mathakta akanba miyam gi oiba warep kaya lauragani haina kokomina phongdokre. Kokongi gi media coordinator yum khaibam Surjit Kumar Khumana khutyek biduna thadorakpa cherolamada hai haukiba September 38 center na NDA lengak pairakpa amadi Prime Minister Narendra Modi gi ahub suba term gi chama des da paikhat kadaba thabak singi manungda tha tara taruk helaba Manipur gi thokliba irang asigi waroisen purakna bawafam yawi haina miyamna ngangna duna lakhiba numit adu sukre. Numit asiga mari laina na Home Minister Amit Shah na National Media Singda phongdokhiba wafam sing National Channel ama oiriba News 18 na court torakhiba Manipur da kuki natfurup singda khundaba chingi area kharadi ngamkhai sambal khabagi thabak asikon tawgani aduga Indo-Myanmar ngamkhai paringi atopa mafam singdadi adumak sambal khabagi thabak jathagani haribasi yamna maram sadaba thoklebe irang asiga yamna taiwanaba amani haina phongdorakli. Hauzik Manipur da thoklebe irang ase kuki sing nanna taba chingi area haibadi Myanmar ga tainaba mafam sing da fencing yaudraba border area sing dagi haizilakwa foreign immigrant ching kuki narco terrorist sing na maitai miyam da landarakpani haibasi central lengak amadi state lengak ani na khangde haiduna chenba yaroidaba khudang changdang kaya ma ayek sing na laikre.
irang asi thogaliba asigi lambi oireba kuki furupna namna taba chingi Myanmar border area hana mityeng changlaga matik chana fencing tawraga law kaina changsilakliba foreign immigrants sing anadi chin kuki narco terrorists sing ase taktoktuna Manipur da thoklibe irang asi Manipur miyamgi apamba mawongda losinabagi damak thabak asi paikhatkadabani Thoklibe irang asiga mari leinadaba naga taba border area singda hena midyeng changduna border fencing tawgani haibasi onna tainabagi thawongni haina kokomi amadi Manipur miyamna lawi Cherol aduna makha taraduna hai kukina namna taba Myanmar ga tainaba border area asida hauzik fencing khabagi thabak chatharibasi lepkhini aduga atopa mafamda di thabak makha chathagani haibasi central lengak na hauzik thoklibe irang asilosinba pamde makhata chathahaningi haibasi mayek singna takli Manipur ge apunbagi saktam thuganaba mitai khunai mating hanthahanaba India lengak na Manipur da sanariba proxy war gi lalong asisu nongma gi mayek senglakli Central lengak na Manipur gi miyamu masagi asengba citizen amani haine ikai khumnabi bataragadi hauzik Manipur da thoklibe ira asilosinabagi pandamda kukina namna taba chingi Myanmar ge border area da border fencing tawribasi Central lengak na thabak lephanbagi wafam handoktuna khudakta gi sambal khabagi thabak lakhatkadabani Manipur da NRC sana handuna foreign immigrant taktoktuna Manipur da hauzik thoklibe irang asi atuba matamda loisenbagi lambi adu lakani masi tawdadana taiwanaba thabak sing lokhatpa asinadi irang sangthana thokhanaba center na tawri haibasi miyamna ifong fongna khangnaraba wafamne Manipur da thoklibe irang asi AR gi khut yawi chin kuki narco terrorist single loktunaraga irang asi thokhanbani haibasi khudang chandam kaya lekhrabani Asigumba kaya asi leibasina maram oiraga Manipur miyamna Assam Rifles bu Manipur gi lemaidagi loktok pikro haiba miyamgi kholaudagi center amadi state lengak na Manipur dagi mapan Assam Rifles amadi 22 Assam Rifles lokthokpa hauramlaga ataidi lokthokdadana thamliba asi athuba matamda punlo lokthokpigadabani Karigumba kuki furupna namna taba chingi Myanmar ga tainariba border area singda fencing khabagi thabak khudaktagi haudraba amadi athuba matamda lamdam asidagi AR pumlong lokthoktrabadi kokomi amadi lebak miyamna Manipur da thoklibe irang asi center na atamnana chathahanba irangni haina lawduna center lenga ki mathakta akanba warep kaya lawragani haina su Cherol asina makhatarakli Padma Devi Award ki lyric sing kauri Naharol Sahitya Premi Samiti na chahi amamam kanaraga piba Maitailon na mamalon oidaba miyoi singna Maitailon da iba culture amasung literature gi lyric sing da piba Padma Devi Award lisingani kunmari gi damak India gi citizen sing da gi lyric sing kauri Saireng Wareng novel Fungawari angangi Sahitya Culture amadi literature ga mari leinana atopa londagi Maitailonda handokpa lyric sing university gi research thesis dissertation criticism gi fonglaba lyric oigadabani ing lising aniga mapandagi na ing lising aniga kolhumdoi fawgi manungda ahanba oina fongba aiba masagi afaba wakhal midyeng yawba lyric sing oigadabani aiba amana manadaba wakhal gi lyric sing da award asi ahumlak hanna fongbasu yagani Award asida sel oina lupa lising kunga loinana citation amasung lengan fi ama yawgani lyric sing adu Naharol Sahitya Premi Samiti gi City Office Manipur Ayush Distributor Rims Road Bhavina Diagnostic Manak National Homeo Clinic and Pharmacy Thangal Bazar Imphal Poknafam Pauche Natraga People's Chronicle gi office dagi thenglabada October 13 fawada yoholaknaba khanghalakli Manipur Red Run ani marathon pangtholagani Manipur AIDS Control Society na HIV amasung AIDS ki maramda awareness sandolaba pandamda sinduna Manipur Red Run ani marathon September 23 da chelagani kilometer tara amasung kilometer ani gi oiba marathon lamjel adu nupa nupi amasung transgender hairiba category asida pangthokani kilometer tara gi distance ta Imphal ge Kangla Nongsik ke khojang dagi September 23 ge ayuk pung 3 ta aduga kilometer ani gi lamjel na numit asigi ayuk pung 9 da Imphal East ki Chingarel Tezpur da gilam tharaba matung district asigi Biramanga College Sawambungda lanthumpham oigadori kilometer tara gi lamjel asida nupa nupi amasung transgender hairiba category singi winner na state ki represent tawduna chahi asigi November thaga
Goa pangtokadaba National Red Run Marathon da saruk yanabagi khudongchaba phanggadori. Kilometer taragi marathon lamjel adugi ahanba anisuba amasung ahumsuba position tarakpasingda mathang staitna lupa lising tara manga lupa lising tara amasung lupa lising taret ke singi manas loinana certificate sing phanggadori. Kilometer anigi oina nupa amasung nupi category ani asida pangthokani ahanba anisuba amasung ahumsuba position tarakpasingda mathang staitna lupa lising tara lupa lising taret amasung lupa lising manga gi saint manama sing pigadori. Marathon lamjel adu hana September taramari da pangthoknaba matam leplambadagi yaithoraktuna September 12 da pangthoknaba nongna matam lepkhibani. Aroibada maruiba pau amuka hanna pizari. Ngasi ahing nongyadagi hayeng numidang wairam pung 3 fawba Manipur pumba ban lauthokre. ZDU dagi MLA manga gi mathata tharakiba disqualification ye case hearing ngasi chathakre. Manipur dagi PR pumlaw lauthok trabadi lebak miyang loinana India lenga ki mathakta akanba warip lauragani haina kokomina phangdorakre. Padma Devi Award ki lyrics sing kauri. Manipur Red Run ani marathon pangthoklagani. Lamyanbe Irawat Memorial Lifetime Achievement Award lanthoklagani. Kuki militant chamapan changlapagi chingnaba mafam singda security force ina cheksin tharang lokhatle haina kudlip singna phangdokre. Minister Susindra gi PA sakhangdaba singna kidnap tabkre. Matang asida Numidang E-PAO loisinjari tabiriba khudingmakpu thagatari.